ꯃꯤꯈꯨꯕ ꯃꯃꯥꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯈꯨꯔꯥꯟꯅ ꯈꯔꯝꯖꯔꯤ ꯉꯁꯤꯗꯤ ꯉꯥꯅꯨ ꯊꯣꯡꯕ ꯄꯨꯖꯔꯦ ꯑꯗꯨꯒ ꯄꯥꯟ ꯏꯔꯣꯝꯕꯅꯦ ꯏꯀꯥꯏꯗꯕꯤꯁꯨ ꯌꯥꯎꯔꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ 실내 보나 ngáo lại tới lối công là scoot này ta bay này không mà 뭐 이저리 뭐 요즘 cũng khá là cảm ơn luôn chứ 수익이 담비라게 당시
그럼 불편해. ꯃꯨꯟꯗꯕ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯉꯥꯅꯨꯁꯦ ꯂꯤꯁꯜꯂꯛꯄꯒꯤ ꯃꯁꯟ ꯉꯥꯡꯕꯩꯅꯤꯀꯣ ꯃꯨꯟꯗꯕ ꯃꯥꯜꯂꯦ
마산 역시 마산 낭이지 나도 리웨니 국가다 가만히 못하네 가장 어려울 좋다 시디야 어들이 잡을 려면 당을 주시는 분들 오게 뭐 더 비교다 너무 많이 보라게